ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯤꯔꯟ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯄꯥꯈꯪ ꯑꯃꯅꯤ꯫ ꯀꯤꯔꯟꯅ ꯆꯍꯤ 5-6 ꯁꯨꯔꯛꯄ ꯃꯇꯝ ꯑꯁꯥꯏꯗ ꯀꯤꯔꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯃꯔꯝ ꯃꯤꯂꯩ ꯂꯩꯇꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯤꯔꯟꯁꯨ ꯃꯕꯣꯛꯅ ꯌꯣꯛꯄꯤꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯆꯍꯤꯁꯨ 30ꯃꯨꯛ ꯁꯨꯖꯜꯂꯛꯑꯦ꯫ ꯅꯨꯄꯤ ꯀꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯃꯁꯥꯗ ꯈꯪꯖꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯃꯒꯤ ꯁꯟ ꯁꯦꯟꯕ ꯂꯣꯛꯐꯝꯗ ꯀꯨꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯃꯁꯤꯅꯤ꯫ ꯃꯁꯛ ꯃꯇꯧ ꯐꯤꯕꯝ ꯃꯨꯔꯇꯤꯁꯨ ꯀꯌꯥ ꯍꯛꯅ ꯌꯦꯡꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯤꯔꯟꯒꯤ ꯑꯐꯕ ꯃꯇꯧ ꯑꯃꯗꯤ ꯍꯣꯠꯅꯖꯕ ꯀꯟꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯤꯔꯟꯒ ꯂꯣꯏꯅꯕ ꯌꯥꯒꯗꯕ ꯆꯥꯅꯒꯗꯕ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯕꯤꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯀꯤꯔꯟꯁꯨ ꯅꯨꯄꯤ ꯊꯤꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯕꯨꯗꯤ ꯃꯁꯥꯗ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯇꯕ, ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯗꯕ ꯃꯇꯧ ꯑꯁꯤꯅ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯗꯅ ꯂꯩꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯊꯪꯅꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯩꯍꯥꯎ ꯀꯧꯕꯤ ꯏꯪꯖ ꯇꯞꯆꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯤꯔꯟꯒꯤꯗꯃꯛꯇ ꯍꯥꯏꯅꯕꯤꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯛꯑꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯀꯤꯔꯟꯒꯤ ꯄꯨꯟꯁꯤꯒ ꯂꯩꯍꯥꯎꯒꯤ ꯄꯨꯟꯁꯤꯒ ꯀꯌా ꯊꯣꯏꯗꯣꯛꯅ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ꯫ ꯂꯩꯍꯥꯎꯁꯨ ꯆꯍꯤ 9-10 ꯁꯨꯔꯛꯄ ꯑꯁꯥꯏꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗꯦ꯫ ꯃꯕꯣꯛꯅ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯂꯩꯍꯥꯎꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ, ꯍꯣꯠꯅꯕ ꯀꯜꯂꯤ, ꯃꯤꯅꯨꯡꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯏ, ꯌꯨꯝ ꯄꯥꯟꯒꯗꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯩꯍꯥꯎ ꯑꯃꯗꯤ ꯀꯤꯔꯟ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯦꯝꯕꯤ ꯁꯥꯕꯤꯗꯨꯅ ꯃꯕꯥꯅꯤ ꯍꯧꯖꯤꯛꯇꯤ ꯈꯪꯅꯖꯔꯦ꯫ ꯀꯨꯏꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯈꯜ ꯂꯩꯔꯛꯇꯕꯒꯤꯔ ꯀꯔꯤꯅꯣ ꯃꯕꯥꯅꯤꯁꯤ ꯑꯃꯅ ꯑꯃꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯅꯖꯩ꯫ ꯑꯗꯨꯒ ꯃꯕꯥꯅꯤꯅ ꯎꯅꯕ ꯈꯨꯗꯤꯡꯒꯤꯁꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯅꯩ, ꯏꯕꯥꯅꯤꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯇꯝꯄꯥꯛꯇ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯖꯕ ꯍꯥꯏꯕꯗꯣ ꯀꯌా ꯐꯪꯉꯛꯇ꯭ꯔꯕꯅꯤ꯫ ꯃꯗꯨꯅ ꯏꯕꯥꯅꯤꯒꯤ ꯏꯆꯥꯗꯤ ꯃꯄꯥ ꯃꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛꯁꯤ ꯃꯈꯣꯏꯗꯗꯤ ꯆꯦꯜꯍꯟꯒꯨꯝꯁꯤ꯫ ꯌꯥꯔꯤꯕ ꯃꯈꯩ ꯏꯆꯥꯒꯤꯗꯃꯛ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅꯕ ꯏꯕꯥꯅꯤ ꯄꯨꯟꯅ ꯀꯟꯅ ꯁꯨꯅꯣꯝꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯀꯤꯔꯟꯒ ꯂꯩꯍꯥꯎꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯉꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯎꯕꯁꯤꯗ ꯑꯅꯝꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯧꯖꯤꯛꯇꯤ ꯀꯤꯔꯟ ꯂꯩꯍꯥꯎ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯖꯔꯦ꯫ ꯌꯨꯝ ꯄꯥꯜꯂꯛꯄꯗꯁꯨ ꯃꯕꯥꯅꯤꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯃꯒ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟꯅꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯀꯤꯔꯟꯒꯤ ꯃꯪꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥꯒ ꯃꯃꯥꯒ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯏꯃꯧꯒ ꯅꯪꯒꯤꯒ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯅꯕꯥꯅꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯏꯪꯈꯣꯜ ꯑꯁꯤꯗ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯒꯤ ꯀꯣꯛꯄ ꯉꯝꯃꯔꯣꯏꯗꯕ ꯁꯥꯞ ꯑꯃ ꯂꯩ꯫ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯀꯩ ꯄꯥꯟꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯨꯔꯕꯗꯤ ꯅꯈꯣꯏꯅ ꯅꯨꯡꯁꯤꯅ ꯄꯣꯛꯆꯔꯛꯄ ꯅꯆꯥ ꯅꯁꯨꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯍꯥꯛꯇꯛꯇꯁꯨ ꯃꯔꯤ ꯆꯠꯇꯨꯅ ꯀꯨꯏꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯕ ꯐꯪꯂꯣꯏ ꯍꯥꯏꯔꯝꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯟꯁꯤꯡ ꯑꯗꯨ ꯀꯤꯔꯟꯒꯤ ꯃꯪꯂꯥꯟꯗ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯟꯁꯨ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ, ꯀꯤꯔꯟꯒꯤ ꯃꯪꯂꯥꯟꯗ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯇꯧ ꯑꯃ ꯀꯤꯔꯟꯅ ꯎꯕ ꯐꯪꯉꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯀꯤꯔꯟꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯍꯥꯎꯗꯗꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯇ꯭ꯔꯤꯕꯅꯤ, ꯍꯧꯁꯨ ꯍꯧꯗꯣꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯀꯤꯔꯟꯒꯤ ꯋꯥꯈꯟꯗꯁꯨ ꯂꯩꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯑꯋꯥꯕ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯂꯣꯏꯅꯗꯨꯅꯇ ꯂꯥꯛꯈꯤ꯫ ꯀꯤꯔꯟꯁꯨ ꯃꯥꯒꯤ ꯋꯥꯈꯟꯗ ꯆꯤꯡꯅꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯂꯩꯍꯥꯎꯗꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯞꯊꯣꯛꯅ ꯂꯩꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯀꯤꯔꯟꯒꯤ ꯋꯥꯈꯜ ꯑꯗꯨꯒꯨꯝ ꯃꯥꯒꯤ ꯅꯨꯄꯥꯗ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯕ ꯄꯥꯝꯃꯛꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯃꯕꯥꯅꯤꯅ ꯀꯔꯤꯒꯨꯝꯕ ꯅꯛꯁꯟꯅꯅ ꯂꯩꯃꯤꯟꯅꯔꯒꯗꯤ ꯃꯕꯥꯅꯤꯒꯤ ꯃꯃꯤꯠꯇ ꯅꯨꯡꯁꯤꯕ ꯃꯆꯥ ꯍꯥꯏꯕꯗꯨꯁꯨ ꯎꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯕꯥꯅꯤꯒꯤ ꯑꯉꯥꯡ ꯌꯥꯎꯔꯛꯑꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯁꯥꯞ ꯑꯁꯤ ꯄꯥꯍꯧꯗꯣꯔꯤꯕꯅꯤ ꯈꯟꯗꯨꯅ ꯂꯩꯃꯤꯟꯅꯕꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯔꯒꯁꯨ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯤ ꯃꯕꯥꯅꯤꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯏꯀꯣꯏ ꯀꯣꯏꯅꯕꯗꯧꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯄꯨ ꯃꯥꯒꯤ ꯈꯨꯁꯦꯝꯅꯤ꯫ ꯂꯩꯍꯥꯎ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯎꯄꯨꯔꯛꯈꯤ꯫ ꯄꯥꯎ ꯑꯁꯤ ꯈꯪꯉꯛꯄꯗ ꯀꯤꯔꯟꯁꯨ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯍꯥꯎꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯩꯍꯥꯎ,
ꯑꯩꯒꯤ ꯃꯄꯣꯛꯁꯤ ꯌꯥꯝꯅ ꯊꯤꯕꯖꯥꯠꯅꯤ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏꯒꯗꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃꯁꯨ ꯏꯁꯣꯔ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯦ꯫ ꯌꯦꯡꯉꯨ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯗꯣꯛꯀꯦ꯫ ꯅꯣꯡꯃꯩꯒꯤ ꯃꯪꯂꯥꯟꯗ ꯂꯩꯈꯤꯗꯕ ꯂꯥꯏꯑꯣꯏꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯂꯥꯛꯇꯨꯅ ꯏꯕꯥꯅꯤꯕꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯔꯣꯏ, ꯏꯁꯥꯁꯨ ꯁꯦꯝꯕ ꯌꯥꯔꯣꯏ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯤꯕꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯣꯏꯊꯣꯛꯄ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯀꯤꯔꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯍꯥꯎꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯔꯝꯗꯤ ꯀꯤꯔꯟꯒꯤ ꯃꯪꯂꯥꯟꯗ ꯍꯥꯏꯔꯝꯕ ꯑꯗꯨꯒꯨꯝ ꯂꯩꯍꯥꯎꯒꯤ ꯃꯪꯂꯥꯟꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯍꯥꯎꯗꯤ ꯑꯁꯤꯡꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯋꯥꯐꯝ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯀꯤꯔꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯗꯗꯥ, ꯃꯪꯂꯥꯟꯒꯤ ꯋꯥꯕꯨ ꯑꯗꯨꯛꯈꯛꯅ ꯂꯨꯝꯅ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯒꯅꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯤꯔꯟ ꯑꯃꯗꯤ ꯂꯩꯍꯥꯎꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯕꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯆꯍꯤ 7-9 ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯗ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯃꯨꯛ ꯐꯪꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯤꯔꯟꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎꯗꯤ ꯑꯁꯤꯡꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗ ꯃꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯅꯥꯎꯅꯨꯄꯥꯕꯨ ꯌꯣꯛꯄ ꯉꯝꯍꯧꯅꯕ ꯂꯩꯍꯥꯎꯅ ꯃꯆꯥꯅꯨꯄꯤꯗ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯀꯤꯔꯟꯁꯨ ꯈꯪꯕ ꯉꯝꯃꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯍꯥꯎꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ꯫ ꯃꯗꯨꯅ ꯀꯤꯔꯟꯁꯨ ꯃꯈꯣꯏꯒ ꯃꯔꯤ ꯊꯣꯛꯅꯕ ꯃꯗꯣꯝꯆꯥ ꯑꯃꯗ ꯃꯆꯥꯁꯤꯡꯕꯨ ꯁꯦꯟꯅꯕꯤꯍꯧꯅꯕ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯀꯤꯔꯟꯁꯨ ꯑꯀꯟꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥ ꯑꯅꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯥꯎꯁꯨ ꯈꯪꯕ ꯉꯝꯃꯝꯃꯤ ꯃꯥꯒꯤꯁꯨ ꯃꯇꯝ ꯏꯔꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯃꯥꯒꯤ ꯑꯍꯩꯕ ꯕꯤꯗ꯭ꯌꯥ ꯄꯥꯎꯇꯥꯛ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯍꯥꯎꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯂꯩꯍꯥꯎꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯜꯂꯝꯗꯥꯏꯗꯁꯨ ꯃꯆꯥꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯒꯤ ꯁꯅꯥꯔꯩ, ꯏꯃꯥ ꯋꯥꯍꯩꯒꯤ, ꯌꯦꯡꯉꯨ, ꯏꯃꯥ ꯕꯕꯥ ꯂꯩꯇ꯭ꯔꯒꯁꯨ ꯅꯪ ꯋꯥꯈꯜ ꯄꯤꯛꯁꯟꯒꯅꯨꯀꯣ, ꯅꯅꯥꯎ ꯅꯨꯄꯥꯕꯨ ꯅꯤꯡꯊꯤꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ꯫ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤꯈꯤꯕ ꯄꯥꯎꯇꯥꯛ ꯄꯨꯝꯕ ꯅꯪꯅ ꯏꯟꯅ ꯆꯠꯂꯕꯗꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯏꯃꯥ ꯕꯕꯥ ꯂꯩꯇ꯭ꯔꯕꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯑꯋꯥꯠꯄ ꯂꯩꯔꯣꯏ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯩꯍꯥꯎꯁꯨ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯔꯩ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯀꯤꯔꯟꯒꯤ ꯃꯔꯤ ꯊꯣꯛꯅꯕ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯌꯣꯛꯄꯤꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯀꯤꯔꯟꯒꯤ ꯃꯗꯣꯝꯆꯥ ꯑꯗꯨꯁꯨ ꯑꯐꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯁꯅꯥꯔꯩ ꯑꯃꯗꯤ ꯇꯣꯝꯊꯤꯟꯕꯨ ꯌꯣꯛꯄꯤꯕ ꯁꯥꯔꯒ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯀꯤꯔꯟꯒ ꯂꯩꯍꯥꯎꯒꯅ ꯊꯝꯕꯤꯔꯝꯕ ꯂꯧꯁꯤꯡ ꯂꯣꯏꯅ ꯃꯨꯜꯂꯒ ꯃꯗꯣꯝꯆꯥ ꯑꯗꯨꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥꯔꯩ ꯑꯃꯗꯤ ꯇꯣꯝꯊꯤꯟꯒꯤ ꯂꯟꯊꯨꯝ ꯍꯥꯏꯕꯕꯨ ꯃꯄꯥ ꯃꯃꯥꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯁꯅꯥꯔꯩꯁꯨ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯃꯃꯥꯅ ꯇꯥꯛꯄꯤꯔꯝꯕ ꯄꯥꯎꯇꯥꯛ ꯑꯗꯨ ꯏꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯆꯤꯟ ꯃꯧꯄꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯔꯛꯄꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯀꯌꯥꯁꯤ ꯃꯥꯌꯣꯛꯅꯔꯛꯑꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁꯅꯥꯔꯩ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ꯫ ꯁꯅꯥꯔꯩꯗꯤ ꯌꯨꯝꯗꯒꯤꯁꯨ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯂꯝꯗꯦ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯀꯌꯥ ꯍꯩꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯁꯅꯥꯔꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯗ꯭ꯔꯕꯁꯨ ꯃꯁꯛ ꯃꯇꯧ ꯑꯃꯗꯤ ꯋꯥꯈꯜꯒꯤ ꯊꯥꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯉꯝꯃꯤ ꯃꯃꯥ ꯂꯩꯍꯥꯎ ꯂꯧꯗꯨꯅ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯗꯤ ꯃꯆꯦꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯏ, ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯑꯋꯥꯠꯄ ꯂꯩꯍꯜꯂꯛꯈꯤꯗꯦ꯫ ꯃꯆꯦꯅ ꯌꯥꯝꯅ ꯋꯥꯅ ꯐꯤ ꯁꯥꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯛꯈꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗꯁꯨ ꯉꯥꯟꯕ ꯀꯧꯕ ꯄꯥꯈꯪ ꯑꯃꯁꯨ ꯂꯩ꯫ ꯇꯣꯝꯊꯤꯟꯗꯒꯤꯗꯤ ꯈꯔꯗꯤ ꯍꯜꯂꯤ, ꯃꯆꯦ ꯁꯅꯥꯔꯩꯒꯤ ꯂꯦꯡꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯒ ꯃꯃꯥꯟꯅꯕꯗꯧꯅ ꯑꯗꯨꯝ ꯂꯣꯏꯅꯔꯝꯃꯤ꯫ ꯉꯥꯟꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ, ꯃꯇꯣꯝꯇꯁꯨ ꯄꯣꯛꯏ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯇꯣꯝꯊꯤꯟꯒꯤ ꯃꯇꯦꯡ ꯃꯇꯝ ꯄꯨꯝꯕꯗ ꯄꯥꯡꯕꯤ꯫ ꯃꯤꯅ ꯈꯤꯇꯪ ꯍꯦꯛ ꯎꯁꯤꯜꯂꯛꯇꯕꯗ ꯉꯥꯟꯕꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯎꯅ ꯂꯦꯞꯄꯤ꯫ ꯁꯅꯥꯔꯩꯕꯨꯁꯨ ꯉꯥꯟꯕꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯇꯧꯕꯇꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯤ ꯁꯅꯥꯔꯩꯒꯤ ꯃꯐꯝꯗ ꯅꯣꯡꯃꯇ ꯎꯠꯂꯝꯗꯦ꯫ ꯁꯅꯥꯔꯩꯅꯁꯨ ꯉꯥꯟꯕꯅ ꯃꯥꯕꯨ ꯈꯟꯖꯩ ꯍꯥꯏꯕꯁꯤ ꯅꯣꯡꯃꯇ ꯋꯥꯈꯜ ꯇꯧꯔꯝꯗꯦ꯫ ꯅꯨꯡꯁꯤꯔꯨꯕꯁꯨ ꯂꯩꯈꯤꯗꯦ, ꯏꯆꯝ ꯆꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯆꯦ ꯁꯅꯥꯔꯩꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯇꯣꯝꯊꯤꯟꯁꯨ ꯍꯣꯏ ꯏꯆꯦ, ꯃꯄꯥꯟꯗ ꯈꯨꯠ ꯍꯥꯝꯃꯨꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯔꯛꯄꯗ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯣꯝꯊꯤꯟꯁꯨ ꯐꯖꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯊꯥꯕꯜ ꯐꯔꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯇꯣꯝꯊꯤꯟꯗ ꯃꯨꯟꯅ ꯌꯦꯡꯉꯝꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ꯫
Madu urubadagi Tomtinsu masada thak thakatna masigi manakta chensalami. Aduga sumna hairami. Ise, akoi khol manungda nupi amaga nupa amaga makut samnaraga changki. Thabal pharaba marak aduda makoi sing adubu kanano. Nahan numidang amasu thabal pharaba marak aduda khol matonda leptuna hekta leirami. Masakti kaya phajana upa phangde. Se, aidi sum kizare e hairami. Wafam aduda masi sanarai namuk sumna khumaki. Tomthin, karisu oiramoida. Nangi wakhana oiramgani. Ise di nong madu udi. Laose, sa insang se inkrani. Sathu ase hairaki. Machi gi wafam aduda Tomthin su makha taramdi. Machin mopa chak chaminarami. Matam aduda masi sanarai na Tomthin da ibungo. Hayengdi ise ga doctor amuta yengusi. Se gi mitse yamna nungaitre. Maseng marang karino mai tawi. Se di doctor se kadai da leige su khangde. Nanga khara chamina se hairami. Maduda Tomthin na mo hoi chatpudi chasi. Adoi se numidang thenga po phi saduna tale. Tumba su thengna tumi. Madugi oiramgani. Karigino ise na thaba su yamna suningi dubo hangami. Machi chanarai na mo Tomthin se na hing tumdaba makai thabak suri se. Ipwagi damaktani. Leikidraba imado yumthangnaba indomcha kaka hoina haibada thabak yamna phai hai. Singsu yamna singi hai. Imana su thabak suba lepa yadi. Nangi awatpa lehenganu haiduna ise da sinarami. Masi punamak nangi ngaktani. Hayengdo ibani doktor manakta mukta sasi hairami. Tomthin na muk hoi ise chalusi. Ado ise ai wa mata hangaugi. Khoi ma babado matau karamna leikidabano hangami. Maduda sanarai na muk ibungo. Madugi wado ise kuwana hairagi. Tumuro. Se su tumba changi hairamduna. Machi sanarai sui mungda changki. Tomthin su ngahakti wakhal taurami. Machigi maung matau aduda. Karino khoi sena nong mata ima baba leikidabagi maramda aingonda itak takningdabagi maung ama taurisibo haiduna. Asumna nong hekan bagadi sanarai su Tomthin ga doctor chatnaba chakngan na thongkatnaba siam sarami. Mangan su Tomthin bu unaba laami. Maduda Tomthin na bhai ai akhoi ise se hospital bok to pubiruge tawbani. Kari leirage hangami. Maduda mangana muk yamna pakhatna. Kaidawrage ise bu bhai hangaki. Tomthin na muk pakatkanu. Kaisu tawdeda. Segi mise numidang thenga phau phi sabagi khara nungaite hai. Amukta yengthokpiruge tawbani. Aidi ngasi college chatkadaba sule. Nangbu nanggadra khangde hairami. Nganbana amuk bhai nang sangdragana se gaiga oina chatlurage. Nang college to chatke sodom chathoro. Ai leisidi hairami. Madudagi Tomthin su nganbana adumna hairakpadagi masigi manakta changaga se doctor chatpado nganbaga oina chatminaro. Aidi college chatkadaba sule. Yaduriba natro hangami. Machi sanarai na mo hoi ibungo kaisum kaide. Ado ibani dum satpa yabadubo mingonda muk hairi dubo misu thabak leijarangwani hairami. Tomthin na mo se aina ne uba nati. Nganbana ise ga maga chatminaningi hairakpani. Khangdi. Nabani dum chatminaro hairamaga. Tomthin na nganbada mo bhai se na horen chak tuoga chatminarasi haibani. Nang horen khara chatminaro hairami. Tomthin ge wafam aduda nganbadi harau manduna. Bhai ai horen sukroi soidana ise ga hospital na chatminagi. Nang madugi namakta kari sukhalun. Ado ai chatle horen ai laage hairamaga. Harau harau masinai sei ngangduna thoki. Masigi matung Tomthin su chak toktuna college chatnaba thoraki. Matam aduda Tomthin hoige khungang aduda doctor khara health camp tawduna khungangi miyoi mayam ama yengduna leirami. Madu urubadagi Tomthin na changsanduna doctor sing aduda masigi mitta nungaitabadu wari tamami. Aduga yengba yagadra hangi. Maduda doctor singduna yani hidak su lemna pigani hairaki. Wafam adu tabada Tomthin su harauman kiduna mayumda amuk sangaga masiyada sumna hairami. Se nungaiba pawa matambigi. Tu akoigi sanjanbamgi lampak asawbasida doctor mayam ama laaga khungangi miyoi mayam ama anaba frida layengduna lehaure. Aini segi mit nungaitabado makoida wari tawbani. Maduda moina layengbigi. Hidak su frida pige hairi. Ise nang ayin phanda chatraga su yare. Horen chak tuoga asida dum yenguro hairami. Mache sanarai na mo Tomthin nang na hairi dubo asengbaro. Pharene adudi aisu inphan chatpadu kaya chatningde. Adu nang nganbada khara haidokpiramo hairami. Tomthin na mo hoise thengnarakadi hairage. Horen sida changa asu sena phajana dum haidokpiko hairami. Asumna Tomthin na thonganda hek thorakpaga nganbasu thengnarami.
Maduda Tomthina, Bai, Sega Hospital Chatpado, Satraga Suyarani, Akoi Kunsida Health Camp Toba Dr. Mayama Malahore, Nang Sound He Hairami, Tomthin give off for Maduda, Nan Banamo, us, Karai the Health Camp no Bai, Kasu Ahiba Dr. Nati, Ada Dum Satpayaba to Bo Hairaki, Maduda Tomthina, Yare Bai, To, Nang Wana Bani, I should Salagi Ting, or in Halaga Ting Narasi Hairami, Nan Basutawai Nuaita, Mayum Dahanki. Masigi matung sanare su health camp tawriba mafam adom da laami. Matam aduda sanare gi phajaba inja tapsaba mataw aduda Dr. Singh na loina ngawnarami. Dr. Singh gi marakta Dr. Santos haidana masak mataw phajaba doctor amasu yawrami. Sanare na su Dr. Santos bu hek ubada khoida jarami. Mayam wari sige ahamba saruk matanga saida loijari. Ani suba tangka mayam punna muk ngai minasi. Ngasigi de mayam dagi kainana babide laujari.